ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛ ꯑꯂꯤꯕꯥꯕꯥ ꯑꯃꯁꯨꯡ ꯍꯨꯔꯥꯟꯕ ꯅꯤꯐꯨꯒꯤ ꯋꯥꯔꯤ ꯍꯥꯏꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯂꯧꯕꯤꯔꯁꯤ ꯑꯂꯤꯕꯥꯕꯥ ꯑꯃꯁꯨꯡ ꯍꯨꯔꯥꯟꯕ ꯅꯤꯐꯨꯒꯤ ꯋꯥꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯇꯝꯗ ꯐ꯭ꯔꯖꯥꯒꯤ ꯀꯔꯤꯒꯨꯝꯕ ꯁꯍꯔ ꯑꯃꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯑꯃꯅ ꯀꯥꯁꯤꯝ ꯀꯧꯏ, ꯑꯇꯣꯞꯄ ꯑꯃꯗꯨꯅ ꯑꯂꯤꯕꯥꯕꯥ ꯀꯧꯏ꯫ ꯃꯄꯥꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯔꯟ ꯃꯊꯨꯝ ꯈꯔꯗꯪ ꯊꯝꯂꯝꯕ ꯑꯗꯣ ꯃꯈꯣꯏ ꯑꯅꯤ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯔꯝꯃꯤ꯫ ꯑꯃꯁꯨꯡ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯃꯗꯨ ꯂꯣꯏꯅ ꯈ꯭ꯔꯁꯥ ꯇꯧꯊꯣꯛꯇꯨꯅ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯈꯤ꯫ ꯑꯍꯟ ꯑꯗꯨꯅ ꯃꯥꯒꯤ ꯃꯀꯨꯕꯣꯛ ꯑꯗꯣ ꯂꯥꯏꯒꯤ ꯈꯨꯌꯥ ꯇꯥꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯇꯥꯡꯕ ꯑꯃꯁꯨꯡ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯅ ꯊꯜꯂꯕ ꯑꯆꯧꯕ ꯗꯨꯀꯥꯟ ꯑꯃꯒꯤ ꯑꯃꯁꯨꯡ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯅ ꯊꯜꯂꯕ ꯒꯣꯗꯥꯎꯟ ꯑꯃꯒꯤ ꯃꯄꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯑꯁꯤ ꯁꯍꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯂꯤꯕꯥꯕꯥꯅ ꯂꯧꯔꯨꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯂꯥꯏꯔꯕ ꯑꯅꯪꯕꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯄꯤꯛꯂꯕ ꯈꯥꯡꯄꯣꯛ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯑꯃꯁꯨꯡ ꯑꯂꯤꯕꯥꯕꯥꯅ ꯖꯪꯒꯟꯗꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯡ ꯆꯜꯂꯒ ꯃꯗꯨ ꯁꯍꯔꯒꯤ ꯀꯩꯊꯦꯟꯗ ꯃꯥꯒꯤ ꯒꯙꯥ ꯑꯍꯨꯝ ꯑꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯒ ꯌꯣꯟꯗꯨꯅ ꯍꯠꯇꯦ ꯍꯠꯇꯦ ꯆꯥꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯥꯏꯒꯤ ꯅꯣꯡꯗꯝꯗꯒꯤ ꯑꯂꯤꯕꯥꯕꯥꯅ ꯑꯀꯪꯕ ꯎꯁꯥ ꯀꯛꯇꯨꯅ ꯁꯤꯡ ꯎꯛꯅꯕ ꯈꯣꯝꯖꯤꯜꯂꯒ ꯃꯥꯒꯤ ꯁꯥꯁꯤꯡ ꯑꯗꯣ ꯃꯄꯣꯠ ꯊꯟꯅ ꯍꯥꯞꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯎꯐꯨꯟꯅ ꯂꯩꯆꯤꯟꯒꯨꯝꯅ ꯑꯇꯤꯌꯥꯗ ꯋꯥꯡꯅ ꯂꯩꯅ ꯂꯩꯅ ꯀꯥꯔꯛꯄ ꯑꯗꯣ ꯌꯦꯠꯂꯣꯝꯗ ꯃꯍꯥꯛ ꯇꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯄ ꯎꯈꯤ꯫ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯗꯨ ꯌꯦꯡꯂꯨꯕꯗ ꯁꯒꯣꯜ ꯇꯣꯡꯕ ꯀꯥꯡꯕꯨ ꯑꯃ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯥꯒꯤ ꯃꯅꯥꯛ ꯌꯧꯔꯛꯀꯗꯧꯔꯦ ꯍꯥꯏꯕ ꯈꯪꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯗꯨ ꯗꯥꯀꯨ ꯀꯥꯡꯕꯨ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯃꯁꯨꯡ ꯃꯥꯕꯨ ꯍꯥꯠꯈꯤꯕ ꯌꯥꯏ, ꯑꯗꯨꯒ ꯃꯥꯒꯤ ꯒꯙꯥꯁꯤꯡ ꯑꯗꯨ ꯍꯣꯏꯗꯨꯅ ꯄꯨꯈꯤꯕ ꯌꯥꯏ ꯍꯥꯏꯅ ꯀꯤꯔꯗꯨꯅ ꯃꯍꯥꯛ ꯀꯟꯅ ꯆꯦꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯅꯛꯁꯤꯜꯂꯛꯄꯅ ꯍꯥꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯖꯪꯒꯟ ꯑꯗꯨꯒꯤ ꯃꯄꯥꯟ ꯌꯧꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯤꯡ ꯃꯄꯣꯠ ꯊꯟꯅ ꯍꯥꯞꯂꯕ ꯒꯙꯥꯁꯤꯡ ꯑꯗꯣ ꯃꯣꯡꯁꯣꯡ ꯑꯃꯗ ꯍꯣꯏꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯆꯥꯎꯔꯕ ꯎ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯃꯗꯨꯒꯤ ꯃꯊꯛꯇ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯈꯥꯗ ꯇꯧꯔꯤꯕ ꯄꯨꯝꯕ ꯎꯕ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥꯗ ꯂꯩꯕ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯕꯨꯗꯤ ꯁꯨꯛꯎ ꯎꯕ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯎ ꯑꯗꯨꯁꯨ ꯋꯥꯡꯈ꯭ꯔꯕ ꯆꯤꯡꯗꯨꯝ ꯑꯃꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯍꯧꯔꯝꯃꯤ꯫ ꯁꯒꯣꯜ ꯇꯣꯡꯕꯁꯤꯡ ꯑꯗꯨ ꯅꯍꯥꯅꯤ, ꯃꯁꯥ ꯈꯤꯡꯈꯤꯡ ꯑꯃꯁꯨꯡ ꯑꯀꯟꯕ ꯁꯥꯊꯧ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏ ꯅꯛꯅ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯝꯃꯤ꯫ ꯑꯂꯤꯕꯥꯕꯥꯅ ꯃꯈꯣꯏꯕꯨ ꯐꯖꯅ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯁꯥꯖꯠ ꯂꯤꯆꯠ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯗꯨ ꯗꯥꯀꯨ ꯀꯥꯡꯕꯨ ꯑꯃꯅꯤ꯫ ꯃꯈꯣꯏꯅ ꯂꯂꯣꯟꯕ ꯀꯔꯕꯥꯔ ꯀꯥꯡꯕꯨ ꯑꯃ ꯂꯟꯗꯟꯗꯨꯅ ꯂꯨꯠ ꯇꯧꯔꯒ ꯂꯨꯠ ꯑꯗꯨꯅ ꯐꯪꯂꯛꯄ ꯄꯣꯠ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯈꯪꯍꯟꯗꯅ ꯂꯣꯠꯇꯨꯅ ꯊꯝꯅꯕ ꯄꯣꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯈꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯈꯣꯏ ꯑꯗꯨ ꯅꯤꯐꯨꯈꯛꯅꯤ ꯍꯥꯏꯕꯁꯨ ꯃꯥꯅ ꯎꯈꯤ꯫ ꯑꯂꯤꯕꯥꯕꯥꯅ ꯗꯥꯀꯨꯁꯤꯡ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯎ ꯑꯗꯨꯒꯤ ꯃꯈꯥ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯒꯣꯜꯒꯤ ꯂꯒꯝ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯥꯕꯟꯒꯤ ꯈꯥꯎ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯈꯥꯎꯁꯤꯡ ꯑꯗꯨ ꯁꯅꯥ ꯂꯨꯄꯥꯅ ꯄꯤꯛ ꯊꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯀꯦꯞꯇꯦꯟ ꯑꯣꯏꯔꯝꯕ ꯌꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯨꯅꯃꯛ ꯃꯃꯥꯡꯗ ꯆꯠꯈꯠꯂꯛꯈꯤ꯫ ꯃꯔꯦꯡꯕꯥꯟꯗ ꯄꯣꯠꯂꯨꯝ ꯑꯃ ꯄꯨꯔꯗꯨꯅ ꯇꯤꯡꯈꯪ ꯇꯨꯝꯕꯧ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯃꯐꯝ ꯑꯃ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯒ ꯃꯥꯅ ꯑꯉꯛꯄ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯈꯤ: "ꯊꯣꯡ ꯍꯥꯡꯗꯣꯛꯎ ꯁꯤꯝ ꯁꯤꯝ"꯫ ꯑꯗꯨꯒ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯄꯥꯛꯂꯕ ꯊꯣꯡ ꯑꯃ ꯍꯥꯡꯗꯣꯔꯛꯈꯤ꯫ ꯗꯥꯀꯨꯁꯤꯡ ꯑꯗꯨ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯂꯨꯆꯤꯡꯕ ꯑꯗꯨ ꯆꯪꯈꯤ꯫ ꯑꯗꯨꯗꯒꯤ ꯊꯣꯡ ꯑꯗꯨ ꯃꯊꯟꯇ ꯂꯣꯟꯁꯤꯟꯈꯤ꯫ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯅ ꯃꯈꯣꯏ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯂꯤꯕꯥꯕꯥꯗꯤ ꯎ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅꯁꯨ ꯈꯜꯂꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯍꯦꯛ ꯀꯨꯝꯊꯔꯨꯕ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯀꯥꯡꯕꯨ ꯑꯗꯨ ꯍꯦꯛ ꯊꯣꯛꯂꯛꯂꯕꯗꯤ ꯃꯥꯕꯨ ꯐꯥꯗꯨꯅ ꯁꯣꯏꯗꯅ ꯍꯥꯠꯈꯤꯒꯅꯤ꯫ ꯃꯃꯩꯊꯪꯗ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯁꯒꯣꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ
ꯑꯃꯗ ꯍꯦꯛꯇ ꯇꯨꯝꯈꯠꯂꯒ ꯒꯙꯥꯁꯤꯡ ꯑꯗꯨ ꯍꯣꯏꯗꯨꯅ ꯁꯍꯔ ꯇꯥꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯝꯃꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯈꯤ꯫ ꯗꯥꯀꯨ ꯃꯀꯣꯛ ꯑꯗꯨꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯆꯪꯐꯝ ꯑꯗꯨꯗ ꯂꯦꯞꯂꯗꯨꯅ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯊꯣꯛꯂꯛꯄ ꯑꯗꯨ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯁꯤꯡꯁꯨ ꯊꯤꯔꯝꯃꯤ꯫ ꯑꯃꯁꯨꯡ ꯏꯀꯣꯟ ꯀꯣꯟꯕꯗ ꯃꯍꯥꯛꯀꯤ ꯃꯦꯖꯤꯛꯀꯤ ꯋꯥꯍꯩ "ꯊꯣꯡ ꯂꯣꯟꯁꯤꯜꯂꯣ ꯁꯤꯝ ꯁꯤꯝ" ꯍꯥꯏꯈꯤ꯫ ꯑꯗꯨꯗꯒꯤ ꯊꯣꯡ ꯑꯗꯨ ꯃꯊꯟꯇ ꯂꯣꯟꯁꯤꯟꯈꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯄꯥꯟ ꯊꯣꯛꯂꯛꯇꯨꯅ ꯄꯨꯜꯂꯕ ꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯝꯂꯒ ꯁꯥꯕꯟꯒꯤ ꯈꯥꯎꯁꯤꯡ ꯑꯗꯨ ꯌꯥꯟꯁꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯁꯒꯣꯜ ꯆꯨꯞꯂꯤ ꯄꯥꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯈꯣꯏꯅ ꯂꯥꯛꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯃꯨꯛ ꯊꯧꯈ꯭ꯔꯦ꯫ ꯑꯂꯤꯕꯥꯕꯥꯗꯤ ꯇꯨꯃꯤꯟꯅ ꯎꯗ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯋꯥꯡꯃꯗ ꯇꯁꯦꯡꯅ ꯆꯠꯈꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯗꯨꯃꯛ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯕꯨ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯦꯛ ꯍꯜꯂꯛꯇꯨꯅ ꯀꯣꯌꯦꯡ ꯍꯦꯛ ꯌꯦꯡꯂꯔꯕꯗꯤ ꯃꯥꯕꯨ ꯎꯈꯤꯕ ꯌꯥꯏ꯫ ꯑꯗꯨꯗꯒꯤ ꯃꯥꯅ ꯃꯕꯨꯛꯇ ꯃꯊꯟꯇ ꯈꯜꯂꯝꯃꯤ, "ꯑꯩꯁꯨ ꯃꯦꯖꯤꯛꯀꯤ ꯋꯥꯍꯩ ꯑꯗꯨꯒꯤ ꯃꯒꯨꯟ ꯆꯥꯡ ꯌꯦꯡꯒꯦ, ꯑꯗꯨꯒ ꯑꯩꯅ ꯃꯗꯨ ꯍꯥꯏꯕꯗ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯂꯛꯄ꯭ꯔꯥ ꯂꯣꯟꯁꯤꯟꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯆꯥꯡ ꯌꯦꯡꯒꯦ"꯫ ꯑꯗꯨꯗꯒꯤ ꯃꯥꯅ ꯂꯥꯎꯅ ꯍꯥꯏꯔꯝꯃꯤ, "ꯊꯣꯡ ꯍꯥꯡꯗꯣꯛꯎ ꯁꯤꯝ ꯁꯤꯝ"꯫ ꯃꯥꯅ ꯃꯗꯨ ꯍꯦꯛ ꯍꯥꯏꯕꯒ ꯈꯨꯗꯛꯇ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯛꯈꯤ, ꯑꯗꯨꯒ ꯃꯍꯥꯛ ꯃꯅꯨꯡꯗ ꯆꯪꯈꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯊꯛ ꯀꯨꯞꯄ ꯁꯨꯔꯨꯡ ꯑꯃ ꯎꯈꯤ꯫ ꯃꯗꯨꯒꯤ ꯑꯋꯥꯡꯕ ꯑꯗꯨ ꯃꯄꯨꯡ ꯐꯥꯔꯕ ꯃꯤ ꯑꯃꯒꯤ ꯑꯋꯥꯡꯕꯃꯨꯛ ꯋꯥꯡꯏ꯫ ꯃꯗꯨ ꯅꯨꯡꯗꯒꯤ ꯍꯛꯂꯒ ꯁꯦꯝꯕꯅꯤ꯫ ꯆꯤꯡꯗꯨꯝ ꯑꯗꯨꯒꯤ ꯃꯊꯛꯀꯤ ꯂꯩꯃꯥꯏ ꯌꯨꯝꯊꯛ ꯑꯣꯏꯔꯤꯕ ꯑꯗꯨꯗ ꯃꯈꯨꯟ ꯃꯆꯥ ꯃꯆꯥ ꯑꯍꯣꯕꯁꯤꯡ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯠ ꯑꯃꯁꯨꯡ ꯃꯉꯥꯜ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯗꯥꯀꯨꯒꯤ ꯃꯀꯣꯟ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯌꯦꯡꯕꯗ ꯏꯃꯝ ꯃꯝꯕ ꯃꯐꯝ ꯑꯃ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯁꯨ ꯂꯩꯔꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯥ ꯑꯗꯨꯗ ꯃꯈꯜ ꯈꯨꯗꯤꯡꯒꯤ ꯄꯣꯠ ꯃꯄꯩ ꯃꯄꯩ ꯊꯟꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯉꯛꯈꯤꯔꯝꯃꯤ꯫ ꯂꯩꯃꯥꯏꯗꯒꯤ ꯁꯤꯂꯤꯡ ꯄꯛꯅ ꯂꯩꯔꯤꯕ ꯃꯨꯒꯥꯒꯤ ꯐꯤ, ꯃꯄꯥꯜ ꯂꯩꯔꯣꯡ ꯂꯣꯟꯕ ꯐꯤ, ꯎꯠꯀꯤ ꯃꯄꯩ ꯃꯄꯩ, ꯃꯆꯨ ꯃꯈꯜ ꯀꯌꯥꯒꯤ ꯒꯂꯤꯆꯥ ꯐꯤ ꯆꯤꯡꯗꯨꯝꯃꯨꯛ ꯆꯥꯎꯅ ꯄꯩꯔꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯁꯅꯥ ꯑꯃꯁꯨꯡ ꯂꯨꯄꯥꯒꯤ ꯁꯦꯟ ꯃꯌꯦꯛꯁꯤꯡ, ꯃꯁꯤꯡ ꯊꯤꯕ ꯉꯝꯗꯕ ꯃꯈꯩ ꯃꯄꯩ ꯃꯄꯩ ꯈꯔꯅ ꯂꯩꯕꯥꯛꯇ ꯄꯩꯔꯝꯕ, ꯈꯔꯅ ꯁꯎꯟꯒꯤ ꯈꯥꯎꯗ, ꯑꯗꯨꯒ ꯈꯔꯅ ꯕꯣꯔꯈꯥꯎꯗ ꯍꯥꯟꯗꯨꯅ ꯃꯄꯩ ꯃꯄꯩ ꯂꯩꯔꯝꯕꯗꯨꯁꯨ ꯎꯈꯤ꯫ ꯄꯣꯠꯆꯩꯁꯤꯡ ꯑꯃꯁꯨꯡ ꯁꯦꯟ ꯃꯌꯦꯛꯁꯤꯡ ꯑꯗꯣ ꯑꯁꯨꯛ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯌꯥꯝ ꯑꯁꯤ ꯆꯍꯤ ꯈꯔꯒꯤ ꯃꯅꯨꯡꯗ ꯄꯩꯁꯤꯟꯕ ꯑꯣꯏꯔꯝꯂꯣꯏ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯂꯨꯠꯄꯥꯠ ꯇꯧꯔꯛꯇꯨꯅ ꯐꯪꯂꯛꯄ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯁꯤꯗ ꯄꯩꯁꯤꯟꯗꯨꯅ ꯊꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯂꯤꯕꯥꯕꯥꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯦꯞꯂꯤꯉꯩꯗ ꯊꯣꯡ ꯑꯗꯨ ꯃꯊꯟꯇ ꯊꯤꯡꯖꯤꯟꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤ ꯑꯃꯠꯇ ꯅꯨꯡꯁꯥ ꯊꯤꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯦꯖꯤꯛꯀꯤ ꯋꯥꯍꯩ ꯑꯗꯨ ꯀꯥꯎꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯃꯜ ꯇꯥꯡꯂꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯀꯔꯤꯁꯨ ꯃꯤꯇꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯁꯥꯃꯛꯇꯤ ꯑꯁ꯭ꯔꯥꯐꯤ ꯌꯥꯎꯕ ꯈꯥꯎꯁꯤꯡ ꯑꯗꯨꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯅ ꯄꯣꯠ ꯄꯨꯝꯕ ꯁꯥꯁꯤꯡ ꯑꯗꯨꯅ ꯄꯨꯕ ꯉꯝꯒꯗꯕ ꯈꯛꯇ ꯄꯨꯔꯝꯃꯤ꯫ ꯁꯥꯁꯤꯡ ꯑꯗꯨꯗ ꯃꯗꯨ ꯊꯣꯡꯒꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯂꯧꯔꯛꯂꯤꯕ ꯄꯣꯠ ꯄꯨꯝꯕ ꯑꯗꯣ ꯁꯤꯡꯁꯤꯡ ꯑꯗꯨꯅ ꯃꯊꯛꯇ ꯀꯨꯞꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯀꯅꯥꯅꯁꯨ ꯈꯥꯎꯁꯤꯡ ꯑꯗꯨ ꯎꯕ ꯐꯪꯂꯝꯗꯦ, ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯃꯍꯧꯁꯥ ꯍꯦꯛ ꯍꯦꯛ ꯄꯣꯔꯛꯄ ꯁꯤꯡꯁꯤꯡ ꯑꯗꯨꯅꯤ ꯍꯥꯏꯅ ꯈ꯭ꯋꯥꯏꯅ ꯑꯗꯨꯃꯛ ꯈꯟꯅꯕ ꯌꯥꯏ꯫ ꯑꯀꯣꯟꯕꯗ ꯃꯥꯅ ꯂꯥꯎꯅ ꯍꯥꯏꯔꯛꯈꯤ, "ꯊꯣꯡ ꯂꯣꯟꯁꯤꯜꯂꯣ ꯁꯤꯝ ꯁꯤꯝ"꯫ ꯑꯗꯨꯒ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯦꯖꯤꯛꯀꯤ ꯃꯟꯇ꯭ꯔ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕꯅ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯕꯗꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯊꯣꯡ ꯑꯗꯨ ꯃꯊꯟꯇ ꯂꯣꯟꯁꯤꯟꯖꯈꯤꯒꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯗꯨꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯂꯕ ꯃꯇꯝꯗꯗꯤ ꯊꯣꯡ ꯑꯗꯨ "ꯊꯣꯡ ꯂꯣꯟꯁꯤꯜꯂꯣ ꯁꯤꯝ ꯁꯤꯝ" ꯍꯦꯛ ꯍꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯗꯨ ꯍꯥꯡꯁꯨ ꯍꯥꯡꯗꯣꯛꯂꯣꯏ, ꯂꯣꯟꯁꯨ ꯂꯣꯟꯁꯤꯜꯂꯣꯏ꯫ ꯍꯧꯖꯤꯛ ꯒꯙꯥꯁꯤꯡ ꯑꯗꯨ ꯃꯄꯣꯠ ꯊꯟꯅ ꯍꯥꯞꯆꯤꯜꯂꯒ ꯑꯂꯤꯕꯥꯕꯥꯅ ꯃꯥꯡꯗ ꯍꯣꯏꯗꯨꯅ ꯍꯦꯛ ꯉꯝꯕ ꯃꯈꯩ ꯊꯨꯅ ꯁꯍꯔ ꯇꯥꯅ ꯆꯠꯈꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯈꯣꯏ ꯑꯗꯨ ꯃꯥꯒꯤ ꯁꯨꯃꯥꯡ ꯇꯥꯅ ꯍꯣꯏꯖꯤꯟꯈꯤ, ꯑꯗꯨꯒ ꯃꯄꯥꯟꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯒ ꯑꯍꯥꯟꯕꯗ ꯁꯤꯡ ꯑꯃꯁꯨꯡ ꯆꯩꯁꯤꯡ ꯑꯗꯨ ꯂꯧꯊꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯁꯅꯥ ꯌꯥꯎꯕ ꯈꯥꯎꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯍꯣꯟꯖꯤꯟꯈꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯗꯨ ꯃꯦꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯁꯦꯟ ꯃꯌꯦꯛꯅ ꯊꯟꯅ ꯌꯥꯎꯔꯝꯕꯗꯨ ꯎꯕꯗ ꯑꯂꯤꯕꯥꯕꯥ ꯑꯁꯤ ꯂꯨꯠ ꯇꯧꯔꯛꯂ ꯃꯥꯜꯂꯦ ꯍꯥꯏꯅ ꯆꯤꯡꯅꯔꯝꯃꯤ, ꯑꯃꯁꯨꯡ ꯃꯥꯕꯨ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛ ꯊꯤꯅ ꯆꯩꯕ, ꯃꯔꯥꯟ ꯄꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯂꯤꯕꯥꯕꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ, "ꯊꯥꯡꯉꯩ ꯁꯦꯡꯕꯗꯤ ꯑꯩ ꯂꯨꯠ ꯇꯧꯕ ꯗꯥꯀꯨ ꯅꯠꯇꯦ꯫
ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯑꯁꯨꯛ ꯌꯥꯝꯂꯕ ꯂꯟ-ꯊꯨꯝ ꯑꯁꯤ ꯐꯪꯂꯛꯄꯗ ꯅꯍꯥꯛ ꯍꯔꯥꯎꯒꯗꯕ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯇꯝꯂꯝꯃꯤ ꯑꯃꯁꯨꯡ ꯈꯥꯎꯗꯒꯤ ꯁꯅꯥꯁꯤꯡ ꯑꯗꯨ ꯃꯄꯩ ꯃꯄꯩ ꯃꯥꯒꯤ ꯃꯃꯥꯡꯗ ꯍꯩꯗꯣꯛꯂꯛꯈꯤ꯫ ꯃꯗꯨꯒꯤ ꯑꯔꯪꯕ ꯃꯉꯥꯜ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯤꯠ ꯑꯗꯨ ꯊꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯈꯣꯡꯆꯠꯀꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯁꯅꯥ ꯃꯣꯍꯔꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯂꯤ ꯕꯥꯕꯥꯅ ꯍꯥꯏꯔꯛꯈꯤ, "ꯍꯥꯏ ꯅꯨꯄꯤ ꯑꯄꯪꯕꯤ, ꯅꯪꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯦꯟꯁꯤꯡ ꯑꯗꯨ ꯊꯤꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯍꯧꯖꯤꯛ ꯑꯩ ꯂꯟ-ꯊꯨꯝ ꯃꯌꯥꯝ ꯑꯁꯤ ꯀꯅꯥ ꯑꯃꯠꯇ ꯈꯪꯗꯅꯕ ꯂꯣꯟꯅ ꯊꯝꯅꯕ ꯀꯣꯝ ꯑꯃ ꯇꯧꯔꯨꯈꯤꯒꯦ"꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ, "ꯆꯨꯝꯃꯤ ꯅꯪꯒꯤ ꯋꯥ ꯑꯗꯨ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩ ꯃꯁꯤ ꯈꯟ ꯑꯣꯟꯊꯣꯛꯇꯨꯅ ꯀꯌꯥꯃꯨꯛ ꯌꯥꯝꯕꯒꯦ ꯍꯥꯏꯕꯗꯨ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯈꯪꯅꯤꯡꯏ"꯫ ꯑꯂꯤ ꯕꯥꯕꯥꯅ ꯈꯨꯝꯂꯛꯏ, "ꯅꯪꯅ ꯄꯥꯝꯕꯗꯨ ꯇꯧ, ꯑꯗꯨꯕꯨ ꯃꯁꯤ ꯅꯪ ꯀꯅꯥ ꯑꯃꯠꯇꯗꯁꯨ ꯍꯥꯏꯗꯣꯛꯀꯅꯨ"꯫ ꯃꯔꯝ ꯑꯗꯨꯅ ꯃꯥ ꯊꯨꯅ ꯀꯥꯁꯤꯝꯒꯤ ꯌꯨꯝ ꯇꯥꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯅꯥꯁꯤꯡꯗꯨ ꯑꯔꯨꯝꯕ ꯑꯣꯜꯂꯒ ꯀꯌꯥꯃꯨꯛ ꯁꯨꯕꯒꯦ ꯍꯥꯏꯕ ꯈꯪꯅꯕ ꯁꯦꯔꯐꯂꯥꯒ ꯁꯦꯔꯅꯨꯡꯒ ꯋꯥꯏꯔꯝꯃꯤ꯫ ꯃꯥꯅ ꯀꯥꯁꯤꯝ ꯊꯤꯕ ꯐꯪꯗ꯭ꯔꯕ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ, "ꯆꯥꯟꯕꯤꯗꯨꯅ ꯁꯦꯔꯐꯂꯥ ꯑꯗꯣ ꯃꯤꯀꯨꯞ ꯑꯃꯇꯪ ꯋꯥꯏꯖꯔꯨꯒꯦ"꯫ ꯃꯥꯒꯤ ꯃꯆꯦ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯅꯪꯅ ꯄꯥꯝꯂꯤꯕꯗꯨ ꯁꯦꯔꯐꯂꯥ ꯑꯆꯧꯕꯔ ꯅꯠꯇ꯭ꯔꯒ ꯃꯆꯥꯔꯥ"꯫ ꯑꯂꯤ ꯕꯥꯕꯥꯒꯤ ꯅꯨꯄꯤꯅ ꯈꯨꯝꯂꯛꯈꯤ, "ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯑꯆꯧꯕ ꯁꯦꯔꯐꯂꯥ ꯑꯗꯨ ꯅꯠꯇꯦ, ꯑꯄꯤꯛꯄꯗꯨ ꯄꯤꯕꯤꯔꯛꯎ"꯫ ꯃꯆꯦꯅ ꯍꯥꯏꯔꯛꯈꯤ, "ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨ, ꯅꯪꯅ ꯄꯥꯝꯂꯤꯕꯗꯨ ꯊꯤꯔꯨꯈꯤꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯥꯁꯤꯝꯒꯤ ꯅꯨꯄꯤ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯑꯂꯤ ꯕꯥꯕꯥꯒꯤ ꯅꯨꯄꯤꯅ ꯈꯟ ꯑꯣꯟꯒꯗꯧꯔꯤꯕ ꯄꯣꯠ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯅꯕ ꯁꯦꯔꯐꯂꯥꯒꯤ ꯈꯥꯡ ꯑꯗꯨꯗ ꯈꯣꯏꯔꯨ ꯅꯞꯂꯕꯗꯤ ꯃꯈꯥ ꯑꯗꯨꯗ ꯅꯞꯇꯨꯅ ꯂꯩꯍꯧꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯅ ꯈꯪꯅꯤꯡꯂꯤꯕ ꯑꯗꯨ ꯈꯪꯅꯕ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯈꯤ꯫ ꯑꯂꯤ ꯕꯥꯕꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤ ꯑꯃꯠꯇ ꯆꯤꯡꯅꯗꯅ ꯁꯦꯔꯐꯂꯥ ꯑꯗꯨ ꯃꯌꯨꯝꯗ ꯄꯨꯔꯒ ꯁꯅꯥꯁꯤꯡ ꯑꯗꯨ ꯈꯟ ꯑꯣꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯂꯤ ꯕꯥꯕꯥꯗꯤ ꯀꯣꯝ ꯇꯧꯕ ꯂꯦꯞꯂꯝꯗ꯭ꯔꯦ꯫ ꯄꯩꯁꯥꯁꯤꯡꯗꯨ ꯈꯟ ꯑꯣꯟꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯗꯨ ꯀꯣꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯝꯖꯤꯟꯈꯤ, ꯑꯗꯨꯒ ꯃꯗꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕꯥꯛ ꯁꯨꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯂꯤ ꯕꯥꯕꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯦꯔꯐꯂꯥ ꯑꯗꯨ ꯃꯥꯒꯤ ꯁꯥꯒꯩꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯁ꯭ꯔꯥꯐꯤ ꯑꯃ ꯁꯦꯔꯐꯂꯥ ꯑꯗꯨꯒꯤ ꯈꯥꯡꯗ ꯅꯞꯇꯨꯅ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯥꯁꯤꯝꯒꯤ ꯅꯨꯄꯤꯅ ꯁꯅꯥ ꯑꯗꯨ ꯎꯔꯕ ꯃꯇꯝꯗ ꯃꯍꯥꯛ ꯀꯂꯛꯄ ꯑꯃꯁꯨꯡ ꯁꯥꯎꯅꯤꯡꯕꯅ ꯐꯤ ꯐꯤ ꯀꯥꯝꯈꯤ꯫ ꯑꯗꯨꯒ ꯃꯊꯟꯇ ꯍꯥꯏꯖꯈꯤ, "ꯑꯁꯤꯅ ꯑꯣꯏꯔꯦ, ꯃꯈꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯁꯦꯔꯐꯂꯥ ꯋꯥꯏꯔꯤꯕ ꯑꯁꯤꯗꯤ ꯑꯁ꯭ꯔꯥꯐꯤ ꯈꯥꯎ ꯑꯣꯟꯅꯕ ꯑꯣꯏꯔꯦ"꯫ ꯑꯁꯨꯛ ꯂꯥꯏꯔꯈ꯭ꯔꯕ ꯑꯂꯤ ꯕꯥꯕꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯂꯟ-ꯊꯨꯝ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯁꯦꯔꯐꯂꯥꯗ ꯈꯟ ꯑꯣꯟꯕ ꯃꯈꯩ ꯂꯧꯔꯨꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯟꯕꯗ ꯃꯥ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯈꯜꯂꯕ ꯇꯨꯡꯗ ꯃꯄꯨꯔꯣꯏꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, "ꯅꯨꯄꯥ, ꯅꯪꯗꯤ ꯅꯔꯜ ꯂꯩꯕ, ꯏꯅꯥꯛ ꯈꯨꯟꯕ, ꯃꯤꯅ ꯁꯤꯡꯊꯥꯅꯔꯤꯕꯅꯤ ꯍꯥꯏꯕ ꯁꯥꯏ꯫ ꯑꯗꯨꯕꯨ ꯌꯦꯡꯉꯨ, ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥ ꯑꯂꯤ ꯕꯥꯕꯥ ꯑꯁꯤꯗꯤ ꯅꯪꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯃꯥꯗꯤ ꯑꯁ꯭ꯔꯤꯅꯤ ꯑꯃꯁꯨꯡ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯜꯂꯤ꯫ ꯃꯥꯒꯤꯗꯤ ꯁꯅꯥ ꯃꯄꯩ ꯃꯄꯩ ꯂꯩꯕꯗꯨ ꯁꯦꯔꯐꯂꯥꯗ ꯈꯟ ꯑꯣꯜꯂꯤ꯫ ꯑꯗꯨꯒ ꯉꯁꯤ ꯑꯋꯣꯏꯕꯃꯛ ꯁꯅꯥꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯊꯤꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ"꯫ ꯀꯥꯁꯤꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯗꯤ ꯃꯗꯨ ꯀꯗꯥꯏꯗꯒꯤ ꯈꯪꯂꯤꯕ"? ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ, "ꯑꯂꯤ ꯕꯥꯕꯥꯒꯤ ꯅꯨꯄꯤꯅ ꯁꯦꯔꯐꯂꯥ ꯂꯧꯔꯒ ꯑꯃꯁꯨꯡ ꯃꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯑꯁ꯭ꯔꯥꯐꯤ ꯃꯌꯦꯛ ꯑꯃ ꯄꯛꯂꯝꯕ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗ ꯑꯃꯨꯛ ꯂꯤꯈꯤ꯫ ꯑꯗꯨꯒ ꯀꯥꯁꯤꯝꯅ ꯁꯅꯥ ꯃꯣꯍꯔ ꯑꯗꯨ ꯎꯠꯂꯝꯃꯤ꯫ ꯁꯦꯟ ꯑꯗꯨꯗ ꯊꯥꯏꯅꯒꯤ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯃꯤꯡ ꯊꯥꯔꯝꯃꯤ꯫ ꯀꯥꯁꯤꯝ ꯀꯂꯛ ꯃꯤꯍꯧꯕ ꯑꯄꯥꯝꯕꯅ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯇꯝ ꯆꯥꯅ ꯍꯧꯒꯠꯂꯒ ꯑꯂꯤ ꯕꯥꯕꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯨꯏ, "ꯏꯅꯥꯎ ꯏꯕꯨꯡꯉꯣ, ꯅꯪꯁꯤ ꯌꯦꯡꯕꯗꯗꯤ ꯌꯥꯝꯅ ꯂꯥꯏꯔ ꯆꯗꯠꯅꯕ ꯃꯤ ꯑꯣꯏꯅ ꯎꯏ, ꯑꯗꯨꯕꯨ ꯑꯋꯣꯏꯕꯗꯤ ꯅꯪꯒꯤ ꯅꯔꯟ ꯅꯊꯨꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩ꯫ ꯌꯥꯝꯃꯟꯗꯨꯅ ꯅꯪꯒꯤ ꯁꯅꯥ ꯑꯗꯨ ꯁꯦꯔꯐꯂꯥꯗ ꯈꯟ ꯑꯣꯟꯕ ꯇꯥꯕꯅꯤꯅꯦ"꯫ ꯑꯂꯤ ꯕꯥꯕꯥꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯅ ꯍꯥꯏꯕꯤꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯥꯏꯕꯤꯔꯤꯕ ꯑꯗꯨ ꯈꯪꯕ ꯉꯝꯖꯗ꯭ꯔꯦ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ? ꯁꯦꯡꯅ ꯇꯥꯛꯄꯤꯌꯨ"꯫ ꯀꯥꯁꯤꯝꯅ ꯁꯥꯎꯒꯠꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯈꯪꯗꯦ ꯍꯥꯏꯅ ꯇꯧꯁꯤꯟꯅꯒꯅꯨ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯒꯦ ꯍꯥꯏꯅꯁꯨ ꯈꯟꯒꯅꯨ"꯫ ꯑꯗꯨꯗꯒꯤ ꯀꯥꯁꯤꯝꯅ ꯑꯁ꯭ꯔꯥꯐꯤ ꯑꯗꯨ ꯃꯉꯣꯟꯗ ꯎꯠꯂꯒ ꯍꯥꯏꯈꯤ, "ꯅꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯁꯅꯥꯒꯤ ꯁꯦꯟ ꯃꯌꯦꯛ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯊꯝꯖꯤꯜꯂꯤ꯫
ꯑꯗꯨꯒ ꯑꯁꯤꯃꯗꯤ ꯁꯦꯔ ꯐꯂꯥꯒꯤ ꯈꯥꯡꯗ ꯅꯞꯇꯨꯅ ꯂꯩꯔꯝꯕ ꯑꯩꯒꯤ ꯅꯨꯄꯤꯅ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯂꯤ ꯕꯕꯥꯅ ꯃꯇꯧ ꯀꯔꯝꯅ ꯀꯥꯁꯤꯝ ꯑꯃꯁꯨꯡ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯑꯁ꯭ꯔꯥꯐꯤ ꯃꯌꯦꯛ ꯂꯩ ꯍꯥꯏꯕ ꯈꯪꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯈꯤ ꯑꯃꯁꯨꯡ ꯃꯕꯨꯛꯅꯨꯡꯗ ꯃꯗꯨ ꯂꯣꯠꯇꯨꯅ ꯊꯝꯕ ꯉꯝꯂꯣꯏ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯠꯇꯕ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯌꯥꯝꯕꯗ ꯗꯥꯀꯨꯁꯤꯡ ꯑꯗꯨꯒꯤ ꯋꯥ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯝꯈꯤ ꯑꯃꯁꯨꯡ ꯁꯨꯔꯨꯡ ꯑꯗꯨꯗ ꯂꯩꯕ ꯂꯟ ꯊꯨꯝꯒꯤ ꯋꯥꯁꯤꯡꯁꯨ ꯍꯥꯏꯈꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯀꯥꯁꯤꯝꯅ ꯍꯥꯏꯔꯛꯏ, ꯁꯦꯟꯁꯤꯡ ꯑꯗꯨ ꯅꯪꯅ ꯐꯪꯂꯨꯕ ꯃꯐꯝ ꯑꯗꯨ ꯑꯃꯁꯨꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕ ꯑꯃꯁꯨꯡ ꯂꯣꯟꯁꯤꯟꯅꯕ ꯃꯦꯖꯤꯛꯀꯤ ꯋꯥꯍꯩ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯑꯩ ꯆꯞ ꯃꯥꯟꯅꯅ ꯈꯪꯅꯤꯡꯏ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯟꯅ ꯆꯦꯛꯁꯤꯟꯅ ꯋꯥ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ, ꯅꯪꯅ ꯑꯆꯨꯝꯕ ꯋꯥ ꯄꯨꯝꯅꯃꯛ ꯍꯥꯏꯗ꯭ꯔꯕꯗꯤ ꯑꯁ꯭ꯔꯥꯐꯤꯁꯤꯡ ꯑꯗꯨꯒꯤ ꯋꯥ ꯄꯨꯝꯕ ꯑꯩꯅ ꯁꯤꯕꯤꯟ ꯒꯣꯚꯔꯅꯔꯗ ꯇꯝꯒꯅꯤ, ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯅꯝꯗꯨꯅ ꯃꯠꯍꯟꯒꯅꯤ, ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯏꯀꯥꯏꯕ ꯄꯤꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯂꯤ ꯕꯕꯥꯅ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯉꯣꯟꯗ ꯂꯤꯈꯤ ꯑꯃꯁꯨꯡ ꯃꯦꯖꯤꯛꯀꯤ ꯋꯥꯍꯩ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯇꯝꯈꯤ꯫ ꯑꯂꯤ ꯕꯕꯥꯅ ꯍꯥꯏꯔꯛꯂꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯒ ꯀꯥꯁꯤꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯅ ꯋꯥꯏꯔꯨꯕ ꯈꯆꯥꯔ 10 ꯍꯧꯔꯗꯨꯅ ꯆꯠꯈꯤ ꯑꯗꯨꯒ ꯏꯋꯥ ꯋꯥꯗꯅ ꯑꯂꯤ ꯕꯕꯥꯅ ꯍꯥꯏꯕ ꯃꯐꯝ ꯑꯗꯨ ꯌꯧꯈꯤ꯫ ꯃꯍꯥꯛꯅ ꯃꯊꯛꯇ ꯍꯥꯏꯈꯤꯕ ꯆꯤꯡ ꯑꯃꯗꯤ ꯑꯂꯤ ꯕꯕꯥꯅ ꯇꯣꯡꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯈꯤꯕ ꯎ ꯑꯗꯨ ꯌꯧꯔꯕꯗ ꯊꯣꯡ ꯑꯗꯨ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯈꯪꯂꯕ ꯇꯨꯡꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯎꯈꯤ, ꯊꯣꯡ ꯍꯥꯡꯗꯣꯛꯎ ꯁꯤꯝ-ꯁꯤꯝ꯫ ꯈꯨꯗꯛꯇꯨꯗ ꯊꯣꯡ ꯑꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯀꯥꯁꯤꯝ ꯃꯅꯨꯡꯗ ꯆꯪꯈꯤ꯫ ꯃꯅꯤ ꯃꯨꯛꯇꯥ ꯁꯅꯥ ꯂꯨꯄꯥ ꯑꯃꯁꯨꯡ ꯑꯇꯩ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠ ꯀꯌꯥ ꯃꯄꯩ ꯃꯄꯩ ꯄꯔꯦꯡ ꯅꯥꯏꯅ ꯄꯩꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯈꯤ꯫ ꯃꯥꯅ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯗꯨꯅ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯍꯦꯛ ꯂꯦꯞꯄꯃꯛꯇꯗ ꯊꯣꯡ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯃꯊꯟꯇ ꯍꯦꯛ ꯊꯤꯡꯖꯤꯟꯈꯤ꯫ ꯃꯍꯥꯛꯅ ꯂꯟ ꯊꯨꯝ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯉꯛꯄꯅ ꯏꯄꯥ ꯄꯥꯈꯠꯇꯨꯅ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ ꯊꯥꯒꯠꯄ ꯄꯥꯈꯠꯄꯗꯨ ꯈꯔ ꯍꯟꯊꯔꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯁ꯭ꯔꯥꯐꯤ ꯈꯥꯎ ꯈꯥꯎ ꯈꯆꯥꯔ 10 ꯑꯗꯨꯒꯤ ꯃꯄꯣꯠ ꯐꯥꯅꯕ ꯍꯟꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯗꯨ ꯆꯪꯐꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯍꯦꯛ ꯄꯨꯊꯣꯂꯛꯇꯨꯅ ꯁꯥꯁꯤꯡ ꯑꯗꯨꯗ ꯊꯥꯡꯒꯠꯄ ꯌꯥꯅꯕ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯑꯜꯂꯥꯅ ꯅꯤꯡꯕ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯃꯑꯣꯡ ꯆꯥꯗ꯭ꯔꯕ ꯋꯥꯍꯩꯒꯤ ꯃꯟꯇ꯭ꯔ ꯑꯗꯨ ꯄꯨꯡꯀꯥꯎ ꯀꯥꯎꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯂꯥꯎꯔꯛꯈꯤ, ꯊꯣꯡ ꯍꯥꯡꯗꯣꯛꯎ ꯕꯥꯔꯂꯤ꯫ ꯃꯗꯨꯗ ꯊꯣꯡ ꯑꯗꯨ ꯃꯆꯤ ꯂꯦꯡꯗ꯭ꯔꯦ꯫ ꯑꯉꯛꯄ ꯑꯃꯗꯤ ꯆꯃꯝꯅꯕꯅ ꯊꯟꯗꯨꯅ ꯃꯍꯥꯛꯅ ꯊꯣꯏꯗꯤꯡ ꯅꯠꯇꯕ ꯃꯍꯩ ꯃꯔꯣꯡ ꯃꯈꯜ ꯄꯨꯝꯕꯒꯤ ꯃꯃꯤꯡ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯗꯤꯡ ꯁꯤꯝ-ꯁꯤꯝ ꯍꯥꯏꯕ ꯋꯥꯍꯩꯁꯤꯃꯗꯤ ꯃꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯕꯒꯨꯝꯅ ꯅꯤꯡꯁꯤꯡꯕ ꯁꯨꯛꯊꯣꯛ ꯍꯦꯛ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯆꯪꯐꯝꯗ ꯂꯩꯔꯤꯕ ꯑꯁ꯭ꯔꯥꯐꯤ ꯃꯄꯩ ꯑꯗꯨ ꯑꯃꯨꯛ ꯈꯜꯂꯨꯕ ꯇꯧꯈꯤꯗ꯭ꯔꯦ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯡꯂꯣꯝꯗ ꯑꯃꯨꯛ ꯆꯠ ꯇꯨꯡꯂꯣꯝꯗ ꯑꯃꯨꯛ ꯍꯟ ꯇꯧꯗꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯆꯥꯟꯅꯅ ꯆꯃꯝꯅꯔꯝꯃꯤ, ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯇꯝ ꯈꯖꯤꯛꯇꯪꯒꯤ ꯃꯃꯥꯡꯗ ꯍꯦꯛ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕꯅ ꯏꯊꯛ ꯀꯥꯍꯠꯂꯝꯕ ꯂꯟ ꯊꯨꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯝꯊꯤꯔꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯅ ꯃꯔꯝ ꯑꯣꯏꯔꯝꯃꯤ꯫